Nakal Amarumda, Lengak na yu legalization tawbagi Lengaki Kongtang a safe of a Kongtang Amani Haina, Faying Apun Manupilupna, Fayengi Akoibada, Rally Satkre, Rally Aduga Mari Lenana, Faying Apun Manupiluki President, Angum Ongbi, Toma Laina Fongdokre. Sakpa Fayengna, my Haurol the Sizin Ragalakpa Yubu, Manipur Lengak na legalized Taurakpa, Amadi, local liquor, Mapalam the export Taunawagi Ayaba Pibirak Pagidamak, Sakpa Fayengna, Sagali, Yu Haibasti, Lamdam Asida. Thingna Bohonabada Ngamdana Lakli, you as legalized the Luna Lamdamasi Sentok Lambi, Lahana Bohonaba Astiamna Apaba Kongtang Amani, Payengi Oinadi, Mapamasida Kunja Sing na Yugi Factory Tawagi Ayaba Pibiu, Mitopta Sinabiganu Haiki. Mapalomdagi yuangsi pomda karigumba yamna yonba yabagi kano piragadi akhoi su asomda thadokpada karida change tawbagi value je thambiba phaiba ata makhoi gi da puchilaga akhoi gi ne yadaba aswaida legalize tawredi haiba isa chatna daba oidagadi akhoi gi thabak subada su akhoi karimta interest yauroi adu kana bu phangoi sin makhoi gi chatna kanglo je chapchaba incident je khangdabani na hauji hauji adu legalize tawtiga na thongi basidi akhoi gi pokpadagi sibau gi akhoi yu ji changdaba yadaba akhoi culture gi ne adubu masina kana budi akhoi di yam piyeba Aikoigi Chatok Chasin Ngamjadaba, at the Yumda Lengdana, Yum Changbo in a Tabak Oina, Suba, Aikoigi O Eloiba, Mayanda, Zanabayaba Neva, Aduna, Masikana and P. the Liglaski, Tawaki City, Aiko Chapjaba in the Kangdam Nina Karabokana, Lakadano, I have to cultivate my Akoima to having Desinita.